अहानबदा ngasi gi maruiba pausing pizari State asida Manipur People Bill chanahanaba sarkar asina honari haina Chief Minister N Birena fongdokre School singda free plastic zone ohenanaba Imphal West District ki manungda laiba school singda thabak paikhat pahoragani haina ZEO Zone 1 Suseta Kumukchamna fongdokre Utla amadi LTT gi lanmi masel nomai kapna bagi thodokta utla gi lanmi ani sire marina soktuna laikana kre Amadi Bebisna Mihat Kamari Lainana Sem Kiba JSC na Manipur ki Governor Dr. Nazma Haptullah Unaduna Memorandum Pishin Bagal Loinana Langla Langjin Puthokna na ba taksin kre Kurumzari Times of Manipur numidang pau mi eng tabir bapunamapu ARUNBALA taram noksuri ngasigi maruiba pausing miyam da sandokna pijari State asida Manipur People Bill chanahanaba sarkar asina honari Home Minister na CAB chanarabasu North East lairiba state sing asigi soktanaba honagani haina phongdok lamba masina mipainingai karisu laite haina Chief Minister N Birena fongdokre wafam asi ngasi Kanchipura laiba BJP Manipur Pradesh ki office ta pangthokpa paugi mifam amada fongdokibani Chief Minister N Birena makha taraduna tha kharagi mamangda pangthokiba Bharat ki Parliament ki mikhalda miyamna Narendra Modi na sasan makha chathanaba Pirakiba while gi matung inna BJP khaktana seat chahumga ahum phangduna NDA na anirak suba oina miyam gi seba tauri miyam gi session tawrakpagi numit chamani asida Narendra Modi ki sarkar asina paikhat kiba thabak kaya asigi damak state government ki maikei dagi amadi BJP Manipur Pradesh na sawatli telaba matam asigi manungda pangthokiba singthaba yaba singi manungda Jammu amadi Kashmir dagi article 370 amadi 35A lauthokiduna mainstream da laghanba ngamki Bharat ki economy da 2024 fawda $5 trillion yohanba honaba employment gi khudong chaba pinanaba cabinet committee ani semke Agriculture da ehenba mieng changduna structural reform taunanaba hig power committee semki Muslim nupi singi yaifanaba triple talak lokthokhiba amaromda Pokso Act chanakhiba asimak singthaningai oiba kayagi manungda amani Jal Jeevan Mission gi makhada 2024 fawgi manungda thaknanaba ising fanghanba 2022 fawgi manungda rural family singda electricity amadi Clean cooking gas piba Ayushman Bharat ki makhada hospital lising taraga taruka marifug manga implement tawkre hauzik fawda miyoi lakh nimphuma thoida kanaba pikre Prime Minister Kisan scheme gi makhada lomi crore ahunga lakh nimfuga mari da lupa crore nipan hanbagi senpom direct benefit oina fangan kare terrorism gi mayokta lokalakpa thabak singi manungda unlawful activities prevention amendment act 2019 national investigation agency act amendment tawkibagal loinana national cyber crime reporting portal hangdoki haike national urban livelihood mission denal 11,750 individual youth trained and certified in different skill fit for livelihood in urban areas over 8,000 sena 11,750 moise train torba matung da 8,000 amadi usiki harba Sept urban livelihood skills schemes ki makhada thabak pi gre School singda free zone ohenanaba Imphal West District ki manungda laiba school singda thabak paikhat pahoragani haina ZEO Zone 1 Suseta Khumuk chamna fongdokre wafam asing asi khoyathongda laiba ZEO Zone 1 gi office ta pangthokpa Imphal West ki manungda laiba eco club sing da check mana sing yanthokpagi thoromda fongdokibani District Implementation and Monitoring Committee na Manipur Pollution Control Board amadi Ministry of Forest and Environment and Climate Change ki meeting makhada pangthokpa check yanthokpagi thorom aduda Manipur Pollution Control Board ki scientist C KS Tomba amadi DIMC Imphal West ki member secretary Dr. TS Hemanand su sarugya ki Imphal West ki manungda laiba eco club hangba school chamaga humdra mangada check ki mana sing ZEO Zone 1 amadi scientist C
TS Tomana Yantoki Scientist TS Tomana Ministry na Pirakpa Senfam Sing Asina Eco Club Hangba School Sing na Ningthina Thabak Tawduna Akoibagi Fibum Phagat Hanaba Honasi School Amamamda Lopali Sing Manga Mangagi Senfam Asina Mahiroi Singda Uwa Yokat Pada Lehenanaba Honasi ZEO John 1 Sucheta Khung Changna Haikibada John 1 gi manungda laiba Eco Club Sing Asina Mahiroi Singda Uwa Thabasi Kanaba Amadi Masida Manghanbagi Mangzaba Kaya Adu Khanghanbiu Imphal West ki manungda laiba School Singda Free Plastic Zone Ohenanaba Thaurang Lokhatle Ahanba Oina School Kharada Paper na Semlaga Yanthokpa Horagani Haiki School singda angang singda paper bags amasung cloth bags satuna kasagi anak pada leba school gi vicinity da leba vendor amasung shopkeeper singda yenthokpagi thoram ama koi 13 da pangthok chagani Khulai Paiba Lalhowa Masel Nongmai Kapnabagi Togdokta Loop Amagi Miyu Ani Sire Marina Soktuna Laikanakre Togdok Asi Ngasi Ayu Angan Bada Faizol District ki Manung Chanba Cycle Fai Amadi Swang Fumun Village Anigi Marakta Thokibani Togdok Asi Matangda Police Teki Fangba Paugi Matung Inadi Kuthoknabagi Togdok Adu United Tribal Liberation Army Utla Amadi Liberation Tiger of Tribal LTT Anigi Marakta Thokibani Togdok Aduda Utlagi Lanmi Ani Siki Aduga Anina Asokapan Nanki Hairi Laikiraba Utlagi Lanmi Ani Adu Faizol Village Tagi Khojang Village Tagi Salemon Atopa Mingna Marcus Sahi Kuntra Amadi Lumninthang Atopa Mingna Maino Kawi Makoi Animak Thogdok Thokamda Laikidabani Soklaba Singh Aduna LTT gi Lanmi Singni Makoi Marigi Manungda None Dagi Lalboy Tahi Kuntra Gataruk Apokpa Thangkhojang Aruba Fibamda Laikatnari Thogdok Thokpamda Police Amadi Assam Rifles ki Kangbu Changchinduna Thiba Humbagi Thabak Chathari Hairi Bebisna Mihat Kamari Lainana Sam Kiba JSC gi Mihut Kangbu Amana Manipur gi Governor Dr. Najma Haptullah Unaduna Mihat Asigamari Lainana Memorandum Ama Pishin Bagal Loinana Misi Asigi Langla Langjin Thidok Piduna Achumba Wild PBU Haina Taksin Kre Miyui Nipana Saba JSC gi Kangbu Aduna Ngasi Ayu Pung Taraga Makhairom Taba Matamda Governor ga Unaki Hairi Thangmaiban Maistam Laikai Laiba JSC gi Loishangda Pangthokkiba Paugi Mifam Amada JSC gi Convener L Gyanishorina Haukiba September Mangada Manipur gi Chief Minister N Birena JSC na Taksiliba Wafam Singh Thabakta Onthokani Haina Thajaba Piraki Adubu Ngasi Fawbada Hariba Wafam Singh Adu Thabakta Onthokpagi Mami Tadri Mahakna Makhatana Haikibda Governor na JSC gi Warol Taraba Matungda CBI da case asi Kharathuna Paikhat Pinaba Haigani Haina Thajaba Pirakle Adubu JSC na Thakiba Matam Losilakadawrabanina JSC na Thamkiba Wafam Singh Adu Thabakta Thuna Onthok Piraknanaba Amukasu Lainga ki Pungning Singsinki Memorandum Pishin Bagaloinana Honorable Ekoi Madam Sida Governor Sida Koi Tamjaki Haubudagi Ekoi Baby Sanana July gi Tang Tarani Panda Sidana Laire Habagi Paudam Dagina Ngasi Pawda Sangsilagiba Punamak Togdogwa Topunamak Maram Punamak Koi Governor da Koina Wari Lijay Baby Sana Legidabagi Adugumba Pau Singadu Mediagi Kutang da Tabadigi Tamagi Mamangda Koi Police ki Commissioner si Kauraga Mana Magi report Singengi Amasung Mana CBI da State ki Maikai Dagidi Magi Maikai Dagidi CBI na Baby Sanagi case si Paibiro Haidana si Taki Balaire Adubu Madugi reply Laktri Ngairi Hai case ki Masak Wigadoriba 164 statement magistrate na launa basi amuk thamjai adu mana haibirapada hojik laubada achumba khara phangba wagadaba mali aduna CBI na pairakanda CBI na adum hariba 164 statement na se laurasanu haidana ekhoida thambirai Go to Bilesta Laktuna all age widow amadi disability singi apply to kraba mioi lising kulromda pencil gi senfam hapnanaba thaurang tawba loire mamang sahi gi oina tha taruk ki all age widow singi senfam amadi disability gi oina tha tarani thoi gi senfam ngasi social welfare gi director NG Utamna kapthokre social welfare department gi office ta pangthokpa paw gi mifam amada senfam sing adu beneficiary sing da yohannaba kafkhibani director NG Utamna makha taraduna national
social assistance program gi makhada mamang sahi 2018 gi oina sahi amagi Indira Gandhi old age pension Indira Gandhi widow pension amadi Indira Gandhi disability pension scheme gi senfam pithok lairambani adubo haujikti department na kanna honaduna mamang sahigi oina old age amadi widow gi oina tha taruk amadi disability gi oina tha tarani thoigi senfam mage account da kafkhre amaromda old age amadi widow gi oina mamang sahigi wathoba tha taruk amaga handak sahigi tha taruk amaga punna tha tarani thoigi su athubada kapnana ba thaurang tawre ngasi kapkhiba masing asi old age ta miyoi lising nimphugam mathoi ngakpigani All esta miyoi lising nimfuga mapan ga chamapal nimfuga taret widow gi da lising mariga chamaga taret amadi disability da chamapan ga maura mathoi punna lising yangkhai manga supna nimfuga mangani aduga apunba senfom na crore taret ka lak kun manga ga lising marifuga taret romni aduga tha tarani thoigi senfom lupa crore taraga mapan ga lak tarau humdoi senfam su lak tuna laire masida natana state na piba all sk higok masugi card singisu 2018 gi march tagi 2019 gi february thagi senfam su account singda kafrabani masida natana mamangda pangthokiba go to village ta pension gi thagalakpa application sing aduda all age ki senfam pangananaba manipur sarkar gi akhanaba thaurang amagi matung inna chaurakna miyoi lesing kunda senfam sing pinanaba thaurang tore haiki हाइरिबा पेंशन जिगिजु हाना लेरमबा बेनिफिशियरी जिंगिदी अखोय दुम डिस्ट्रिक्ट तौरगा लोइना कापा लोइगरे अदुगा अनौबा बेनिफिशियरी खनगदबा गो टू विलेज दा एप्लीकेशन थारखिबा खोटखिबा मयाम जिगिजु स्टेट गवर्नमेंट ना अचौबा अवांगबा थाकी वारी अममा लौरगा मसिगी तोंगाना करोड़ मंगा हापगा मी लिसिंग कुंदा अथुबा मतमदा अखोयना मणिपुर ओल्ड एज पेंशन गो टू विलेज गी खुथांगदा एप्लीकेशन थाजलखिबा जिंगजी अखोय पैसा कापथोअनी सुमाइना तौदना अखोयगी लैता लाइरा अहलमन जिंगसिदा यामबा यामदबा मागी लुपा चनीदंग था थागी ओइरसु मधु फंगजरगा मागी नुंगाइजबा वखंदा नुंगाइजबा फावबा मागी नारक येलकपदा मधुना हिदामता लैरसु कानाजबदुना अखोयगी पांदमनी अदुना लेमहौरिबा चिथरिबा मयामसी अखोयना अथुबा मतमदा कापथोकपा यानबगी दमकता असोइबजी चुमथोकपिरगा ऑफिसदा कांटेक्ट तौबिरगा रिमेनिंग एनएसएपी गी बेनिफिट मयामसी जो अखोय 100% कापथोकनबा होनाजगे Hojik pawgi marthan atenba break amatang lawjari Mega Monsoon Offer. Be a lifetime subscriber of lamjingbatomtv daily newspaper at rupees 10,000 only. For more details, please come and visit our lamjingbatomtv office at Uripok Laikurembi Laikai, Imphal West, or contact us at 9402 991 938. Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi do kana bu leibu Kangla break matungda mayam mukhanna taram nokchori Bharat Sarkar na paikhalakpa yumda loiriba sa sansingbu laina tina dagi ngakthokna ba National Animal Disease Control Program for FMD and Brucellosis and National Artificial Insemination Program utlo da laiba Krishi Bigyan Kendra da ngasi launch tawkre thoramadu da Lok Sabha gi Honorable MP Dr. R.K. Ranjan Singh, ex-Union Minister, Government of India, Amadi Krishi Bigyan Kendra ki Chairman T.S. Sawa Singh, Bishnupur District Veterinary Office ki Joint Director Dr. P. Gojendra Singh, Amadi Krishi Bigyan Kendra ki Principal Scientist Dr. R.K. Imotamba Singh na Athoiba Mitunglen Singh oina sarugyakhe. Thoramasi ka mari lainana Dr. R.K. Ranjan na Bharat ki oina rural ki oiba economy asi shasan amadi sangom ne chingba
dagi mapung oina lakpani sa san sing asina food and mouth disease FMD na nabana maram oiraga machinjak saba yadaba makhongda chaphatpana chingba laina kayadagi ngakthokuna sangom amadi masidagi ahanba pothok puthokna naba laingakna honari Prime Minister na paikhalakliba program asida miyamna saruk yabiduna hena mapung fawa ohellase Bharat asi khungang amasung lowina mapung oiba nation amani maram aduna Prime Minister na khungang singbu chakhonana ba pandamda yumda loriba sasan singbu miyoi bagi minungsi khakta natana hingnana ba amasung madudagi kanaba kya adu lawnana bagi damakta awareness program asi pangthokpani haikhe domestic animals in the city, cattle in the city. Masi, ekoi new equipment na, ini naba, amasuk madu kana badaru badaru dapta, new equipment ini usi atau sasan sasu ekoi ini dengan dia coba, awareness program mana yang kita lakukan. Sigi lagi mampu membuat cattle set, sasan ne, iroi ne, yau ne, hamen ne, amasuk porkne sila mapung ko si rural economy ta idea na mapung pa din but nasi bangko betul ko program si bisa community valid pe am si ne yaw kaya ya ko foot and mouth disease asi da vaccination figure bisa 51 crores of livestock in figure si yami kung le pa sasan ko mutta figure Program asigi makhada Bharat ki oina sa san crore yankai mathoi henbabu FMD dagi ngakthokna ba hida kakthokpa amadi sa san crore ahumga lakh taruk romdana chahi gi oina brucellosis dagi ngakthokna ba hida kapthokpa yauri JCLPS ki nauna thaupugadab seng asi khankre YK Direna convener KS Singkhai Laisram Syam Khuman Bojendro Norem amadi MD Moijing Mayum Khariuddin Sekna ko convener sing oina khankibaga loinana executive member oina mioi mari su khankre ngasi nungthil kaisampa laimazam laikai da laiba JCLPS ki office ta pangthokiba paumi singa unaba amada nauna convener oina khankraba YK Direna assembly na pass taukraba ILP ki bill ngasi fauba Bharat laingakna namsinduna thamliba lamdam asigi miyambu singnabani lamdam asida mito miyansa singna saitheng piriba amadi tungda pirakadaba sing adu munna khallaga Manipur laingak amadi mari leinaba singna lokhat phanthokpa thabak sing thinthaba tawdana lokhatkadabani amadi Manipur laingak nasu hiram asigi matangda chapchaba phirep ama lawgadabani haikhi hairiba chahi ama hel aba phawba ngasi phawbada hairiba bill asi Manipur gi adugum laba Manipur gi the highest adum laba political authority or Manipur assembly na MLA humpu na pass taurakanda thariba ikai kum nazaraba Manipur gi legislative assembly na pass tauraga thakiba bill amang asi fawada karigumba wafam ama faw phongdoktana sahi ama hela fawba namjillaga thambaibashi Manipur miyambu thawai-daba amasung Manipur miyamgi aspiration se India government khangbidabani haibase ekoi JCLP ki maikaidagi thamjage ekoi Manipur miyamna hanadagi su thajabibaga loinana Manipur miyamna tawbireriba support ado makha tana JCLP da henna kanba mongda support tawbibaga loinana mitop miyansa sing dagi lupkhigadorba Manipur se kannabu honabada ekoi punna sangsin mina si haiba wafam si ai Manipur miyamda appeal tawjari Lamdam asida pochegi mamal atia pakna wanglakpa amadi sengi marang kaina fangdaba asina matangda laingakna hakchin lowbog loinana miyamda ahongba mamamda cheng fanghalu haina all Manipur women social reformation development samas nupi samasna laingakta appeal torakle ngasi lamfelda laiba nupi samas ki loisangda pangthokpa paumi singa unaba amada nupi samas ki president TS Ramanina laingakna miyamgi yaifana bagidamak ahongba mamanda fanghaliba cheng asisu chang naina fanghandaba si live activity chengi mamalna atia pakna wanglalingai cherakta laingak na ngasi fawba samang takpa thingdana leiba yaningde athuba matamda laingak na chamang takpa thingadabani loinana lamdam asigi kaithelda yoliba pot ki mamal laingak na lepiu natrabadi pot yoliba singna yoning ba mamanda yonduna laire Prime Minister Narendra Modi na
लिसिंग चपी नोंबदा थिंगबा ngamlaga cheng tangliba matamda chamang takpa thingba kari ngamloidoribno haina lengaak ta hangbaga loinana ngasi Manipur gi governor amadi chief minister amadi cap and pd minister da memorandum amasu pisilagani hiramasi matang da lengaak na thubada thabak oina onthorak trabadi miyam ga loinana akanba khongjang kaya amasu sangsilagani haiki asidi amuktang sarkar da hawbo ina moidam tang khangan gi ji matung da khoina haiba tadragadi khoina angam ba sakti makha da ko na tauji ngasi gi damang ta dimi maron dam ta pg haibani khutak ta chamang thingba lek pi yu chiang do kutukan da yoliba kutha manga pi ba che khoi cha ma ngam da ima ni ngasi phau chara hele wan ba ngam da na no ma da pi na si ba chiang chara ma phangdre ba aduna khutak ta sarkar athuba matam da masi kaching ko ya puna mak yang chen bidra amuk taina jing si ahong wa maman da phangan biu nang na pi puna mak hawai siang wai puna mak tangi puna mak sia ahong wa maman da phangang biu hai ba wa pam ni Kaibi Khulenda Laiba Manasingda Laiba Lamyan ba Irabot Kinin Sing Khubamda ngasi Imphal East District ki Irabot Celebration Committee amadi Khundrakpam Local Council CPI Kaibi branch na sinduna Lamyan ba Irabot na Burma da thungkiba numit pu ning singduna mahaki mitamda laisu katpagi thoramama pangthokre thoramasi ka mari lainana Manasingda Laiba Lamyan bagi mitamda laisu katlaba matungda Kaibi Khulel Community Hall da makhataba thoram pangthoke CPI Manipur State Council gi Secretary Comrade L. Sotin Kumar, CPI के National Executive Member Comrade Dr. M. Nara, CPI Manipur State Council की Former Secretary Comrade L. Iboyamana अथोइबा मिथुंगलेन सिंह ओइदुना पांगथोकिबा थौरम अदुदा L. Sotin Kumar ना इराबोट ना मानबा खुनाय अमा ओहेनना बा संगसिलखिबा खोंजंगा मानना Manasinga kamdong mari lainabage haiba wafam kaya thamke matamduda Manipur laingakna mabu hingna natraga sina fanana ba hotnarakpadagi Burma da chatlamdai matamda aroiba oina makha thaba singda warol kaya sinaramba pankhiba amadudi aduda punkhiba mafamni hairiba mafam asi yamna maru oiba mafam ama oibana lamdam adugi MLA amadi jila parishad member ga tanaduna athuba matamda chanjinana ba miyam puna honesi haiki Kairau Kendragi Kairau Makting Mayai Laikai da Laiba Kairau Makting Junior High School Maming Tangaire Hiram Kuding da award pana pik thale Tungi Yumiren Orekadoriba Mahirui Singi Khanbiragal Lainga Kamari Lainaba Singna Athubada Mieng Sangbiu Haina All Round Development Organization ARDO Advisor MI Khana Haikre ARDO Amasung Kairau Makting Youth Club KYDC ani na sinduna ngasi Kairau Makting Junior High School da pangthokhiba paugi mifam amada MI Khana makha taraduna school asigi building kintharakpa yana laiba asi yamna kiningai oire laifam thokpa infrastructure amata laitre desk bench supnagi mari khakta laibana mahiroi singna yumdagi fak amadi bora puraklaga ka class yaunare matamga chanaba polam amata laitre toilet laite sarkana pifam thokpa sakthung sing matam chana pibidre masidagi handoktuna laifam thokpa ozama singdagi yamna ka hena watpana school asi mutkhigedra haibagi mipaiva faunare haiki River Kairau Makting Junior School asi matama madangang sohum rom lerami adubu Manipur Sarkar gi asan mirai naiba thongna mafam marang khangdana EIDI natraga ZEO gi report ama phau yaudana director office na thaling go ojasi karigumbam te yengdana mafam matam khangdana angang sing exam matamda hek lakhok pikhibdagi khungangai sta laiba mama mapa oibisingna oja yaudana ai sai suma to karama tharu gidagi haiba wakhanda school lasri gi angang Sohum hena leramba senga sidi sama bharatri angang lerego so ja thabi rakragadi mama mapa na hujikte competition gi is dina government school na tha khiroi hainai leiti masina aina media gi thongda apin tawjari director of education maruina education department masna library ma mayamna minority area da lejari ba khunganga sigi amat ngairaba Kairau Makting Junior High School asigi satra masing yamna lehanna ba organize halam the club na Kona jagadori ba asida department gi maikai da gisu matam gi infrastructure gi fund masibu building ning khai ba si mention bina ba amadi matang basuna ba kusu khulai sing hai bi school da pb duna tungi miron gi damakta school la si tung koina sangna mutkhidana ba hona bi
ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ Cradle for Disabled Union Craft Duna Shinduna Embroidery Amadi Tailoring Tamnanaba Vocational Training Center Ama Hongnabi Matung Inang Asi Yaripok Police Station Ge OC Oriba Craft Dugi Chairman MD Riasuddin Shahna Yaripok Tulihanda Hangdokre Thoramaduda Craft Dugi President Abdul Rajak Moiching Mayumna ngasi hangdokliba Vocational Training Center asi disabled singi chaukat khongthangi damakta khallaga salaigadaba center amani nama soiraba pangal thoktraba khudingmak amat oibagi wakhalon thaminaduna kannanaba hotnaminasi aikhoigi marakta lingzen manadaba maongda unanaba kanaguma kharana krabdubu lana uhananaba honariba asi tobiganu haiki mahakna makha takibada hangdokliba training center asi andro kendragi MLSU oiriba Manipur Sarkar gi Forest and Environment Minister T.S. Shankumar na achoba thaudang lobibadagi ngambani haike. Cradle for Disabled Union hairiba differently able persons in khaki oiba union ase miyoi kharana sinaduna haibadi one community da base tawraga linkhatpa union ni haiduna propaganda tauribase taubigano mayam so please don't drop from this day. Those people who are differently able from the Imphal East district can join here. We will cooperate each other. We are just a family. We are the one. We are the weaker section. Asiga iroina ngasi aikoina vocational training program center ama hangdokchari se akoi honorable minister na yamna chauna mateng pangbibadagi aikoina hangtokpa ngamjabani. Manipur University gi Physics Department linkhat kibagi mapo kumon thoram ngasi department asina sinduna pangthokre Physics Department gi conference hall da pangthokiba thoram aduda department asibu linkhat anaba honabada achouba thodang lokhiba Professor MC Arun ISNK Sharma RK Garcia amadi TS Jakendrana Jakendrada achamba khudol pot piduna ikai khumnaba utke thoramaduda athoiba mithunglen oikiba MU gi administrator journal singna physics haiba subject ase yamna topa magul leiba subject ama oibeta natana miyuibana leiriba malem asigasu yamna naksnai maramaduna karigumba thabak ama tawba matamda punging changna tawba tangai fade haike. People's Resource Development Association PRDA Bisnupur gi Action 8 LRP project ki area singi oiba community member singi oiba mifam ama PRDA gi conference hall da ngasi pangthokre thoramaduda Action 8 Guwahati gi Regional Assistant Manager Rehana Rahman PRDA gi Assistant Secretary L Suranjoy Assistant Secretary Dr. S Roman amadi Action 8 LRP project ki sponsor coordinator T Latarani na chingmara sarugya ke thoramaduda Bisnupur district ki tongan mafam singdigi lakpa community member singna sarugyaduna lomi singi awaba amadi madu koknana ba project asina paikhat payaba thabak thoram sing amadi lenga ki loisang singa khusam naduna paikhat payaba thoram singi matangda kupna khana nainakhe. Pawgi marakhan aten break amatanga laujari. Hello Food Express na adom adom gi matam manghandana home delivery tawbagi khudong chaba pijari. Ngasi mak housing mak adom na adom gi mobile da click ani khak nambiduna Hello Food Express ki apps asibu hapchin biu. Apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapa da leiriba Manipur gi apamba hotel singdagi mahau leina chabiyo. Atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi. Hello Food Express, your favorite food delivery. Nupani kaina kumai arau za atek pubide. Leisari ngai dana aduda puniga dada puniga. Ngasi de kaino yare nung phadoksu koi pubiba do. Akhoi di phangjadrabani. Ngai khone ai wasisu yam nungai pawni ne. Ahum lak suba langbal kaithel pangthok kadori. Ajidi kaida. Hapta kai jimuda. Asingwira. Mani. DS Enterprises kaisam thongna khodol tamliba ahumlak suboina pangthok kadoriba langbal kaithel. Meet the Star Fashion Show Dance Competition Tapta Night Musical Night amadi
ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ Disneyland itemnꯆꯤꯡꯕ ꯀꯌꯥꯅ ꯃꯤꯌꯥꯝꯗ ꯀꯨꯝꯃꯩ ꯑꯣꯏꯍꯟꯒꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯂꯥꯡꯕꯜ ꯀꯩꯊꯦꯜ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯅꯪꯉꯣꯟꯗꯅꯦ ꯌꯦꯡꯕ ꯆꯠꯂꯨꯁꯦꯅꯅꯦ ꯍꯥꯏꯒꯦ ꯇꯧꯔꯤꯕ AIYF Manipur State Council na sinjaduna lamyanba luchingpurel hijam irawat the tribute tawjaba kunmari raksuba state level jananeta hijam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajanbagi aroiba numitna 18 September 2019 date of competition 22nd September 2019 mafamna JN Manipur Dance Academy Imphal competition asigi form pampamna AIYF office irawat Bhavan Group Mahalteng Imphal Manipuri gi sejak singna form hamtang lobiduna asida upcoming singer singna saruk yabiyo aduga masigi competition asi khalaliba sejak singidi amna soba platform mo oidini Manipur gi nongle inkhalaklibi singna saruk yabiyo kunmari na suba state level jananeta hijam irawat saithai se ब्रेक के मतुंगदा मखाताबा पाउ पिजरी राष्ट्रीय पोषण मा नेशनल न्यूट्रिशन मंथ की सरुकमा ओइना डिस्ट्रिक्ट एडमिनिस्ट्रेशन थौबालना डिस्ट्रिक्ट हेल्थ सोसाइटी थौबाल अमदी ICDS सेल की डिस्ट्रिक्ट प्रोग्राम ऑफिसर का पुन्ना कुसम नरगा राष्ट्रीय पोषण मा नेशनल न्यूट्रिशन मंथ की अवेयरनेस प्रोग्राम अमांगसी थौबाल खुनौदा पांगथोक्रे ngasi thobal khunauda pangthokpa awareness program aduda thobal municipal council gi ward number 18 gi councillor M Rabina chief guest ICDS cell thobal gi DPOT Anitana president amadi CIC Yaripoki medical officer in charge Dr Nomitana guest of honor oina sarugyaki posan mahagi awareness program adugi matangda ICDS cell thobal gi DPOT Anitana Hai India government ki flagship program asi haukiba ing lisingani ga taragani pangi March thada Prime Minister Narendra Modi masa makna haudokibani program asina laibak sin bathungna miron bi amadi chajen bi nupi seng amadi miyamda awareness biduna masi oiba sinjak sabagi kanaba amadi khanghananaba honabani haiki National Animal Disease Control Program amasung National Artificial Insemination Program hugdokpagi thoram ama Krishi Bigyan Kendra ke VK Chandel da Sinduna Chandel District ke Monsang Pantha Village da Laiba ke VK Chandel ki conference hall da pangthokre thoramadu da Autonomous District Council Chandel ki member SS Manglem Mongsang na chief guest ke VK Chandel ki senior scientist and Dr. Deepak Singh, President, Joint Director, Veterinary and Animal Husbandry, Chandel, Dr. K. Susandrana, guest of honor, Oina Sarugyaki. If our animal is disease free, so farmer can happy. If our disease animal is not disease free, he is suffering with some stress and biotic and abiotic stresses. So our farmer never happy. Because today we have talking to doubling income of the farmers. Milan amadi language department anina maitai mayek iba paba he haudraba miwe singbu mapung fana iba paba he na bagidamak sahi khudingi sangsilakpa khongthangi sarukam oina ngarang Assam gi Bon Terapur da pangthokre haina Milan gi cherol amana hairi cherol aduna makha taribadi Assam gi Sonai Lairikon kasardasu makha tana Maitai mayek tambibagi khongthang lokhotlagani hairi Sun Club Mongsangai gi Yankhai ga Mari Suba Mapokumon Thoram Ngarang Club asigi ground da pangthokpaga loinana sahi asigi oina class 10 amadi 12 ki parikya da mark wangna phanglakraba mahiroi seng amadi national amadi international gi thakta medal phanglakraba maikai kaya da gi sanaroi kaya da khudol pot piduna pungning thogotkre Thauram adugi saruk ama oina Sun Club na konba area da mayai kaba nisha saba amadi yonbana chingba kaya ama Nambul amasung Waisel Turenda mosindana ba warep kaya su lokre hairi Periodic table of chemical element impact on human welfare haibe hiramda Yankhai Mathoi Suba state level student science seminar 2019 ngasi the science unit directorate of education schools Manipur na sinduna Imphal gi gem holda pangthokre lamdam asigi tongan ba maheiroi taraga taruk na saruk yaduna pangthokeba seminar aduda education ace ki commissioner T Ranjit Singh na seminar asina science te hena thawai yawba satra singbu pungning hena thogat piduna scientist oirakpa yanabagi platform ama piri haina phongdoki
Bamboo Forum of India na sinduna numit mangani chupna chathagadaba tararak suba World Bamboo Day 2019 Imphal da pangthoklagani hongdokpagi mapung oiba thoram tha asigi tarani panda konung mamangda laiba lamyan ba sanglenda pangthokani thoram adu da sabenar phongbaga loinana wa gi pothok puthokpada lamyan ba sanglenda khudol potpiduna ikai khumnana ba utkani hairi Apunba Lomi Luf Thobal District amasung Progressive Farmer Association na Technopol District ki manung chanba ringpam tangkhul village ki Lomi sing yauba apunba mifam amang asi pangthokre mifam aduna ikang mayok nariba Lomi sing da haktheng nana laingak na akhanaba mieng sangbagal loinana thorang lokhanana ba taksinana ba haina warep lokre hairi Better Road Safe Life Fiber Hiram da ngasi National Highway Surveillance Committee na sinduna National Imphal Juri Lambi Paringi New Kaifundai gi Faiton Village ta punna khana nainabagi thoram ama pangthokre khana nainaba adunda maikei adomda leiriba miyamna sarugyakhi Kungatare suba sargamgi mapok kumon thora ngasi chingmairong mamang laikai da laiba Arun Enterprises ta chamba thoram amaga loinana hanagi sargamgi laikhidraba founder Guru Mayum Samkan hai amadi saisakpa ningombam somorjit ki mafamda hai laikatuna ikai khumnaba utpaga loinana pangthokre Joy Darana Oksai proprietor Arun Enterprises kusume obidiba so Darana Oksai President Sargamusu Darana Oksai ki function asu mapung phan gani Igi marup Anand Sharma Hausi amuk sanabagi pau phongbigani Chaliba Thasigi Tang Tara Mangadagina Kunfauba Punjab University Chandigarh Pangthoka Doriba Taraganifan Suba Junior National Wushu Boys and Girls Championship ta Manipur gi mahut sinduna saruk yaruga daba wushu sanaroi nupa nupi punna kuntaruk ngasi Khumal Lampak tagi lamthakre Yaifal lamthabagi chamba thoram adu International Peace and Social Advancement IFSA gi President Joy Chandra Kunthau jamna lamthaki ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯣꯜ ꯂꯧꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯄ ꯑꯃꯗꯤ ꯑꯣꯚꯔꯑꯣꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯛꯇꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯋꯨꯁꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯞꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ District Thobal Sinduna Inter-Unit Battalion Football Tournament 2019 Group 3 ngasidagi team taruk na saruk yaduna Wangzingi Kodongpokpi ground da hodokre ngasi hodokpa numita sanakiba match ta Thobal Police na 3rd IRB bu goal ohum anida maithiba pikre hayeng Kaksing Police Station amadi Tengnopal Police Station sanagani Ngasinung tilfong kiba pauche singda kari kari maru eba pau yor bagi habdo me ampuna mo mieng taminasi Kangla Pau Manipur People's Protection Bill ngasi fauba Bharat Government na namsinduna thamba Manipur miyambu ikai khumnaba uttabani thamoi sokna nuaite jiren Tribal lalholup ani khuthokna bada ani sire ani sokle Bevisna misigi langla langjin puthokpa ngamdaba laibak thibani LKA Assam Sarkar na NRC final list ki khatokpagi maram certificate pigadawe Meghalaya Sarkar na mitop changlakpa thingnana ba high alert thamkhre Modi ji gi chawkhat thaurangi anauba development Bharat ki itihas ta mai pakpa ngamle biren Bevisna misigi JSC gi co-convener na luchingduna Rajapal unakre USA na bomb thadakre Kabul da pokhaikre Manaba Kolas Thaba Loibaga Toti Pai Putanaba Yanakre Lainga ki PWD Amadi PSTD Wakal Taminakre Rohingya Lainanaba Indiana Yung Chani Yankai Saduna Myanmar da Sinakre Anaba Singi Laisang Oiriba Rims Amadi Zenims Asoibana Thale NRFM Ibudo Sengmai Ningthogi Hyang Kumhei Pangthokre Meghalaya dagi mitop Chani ga kungu humdoi tanthokre Yelhomi Kananaba Akan Mamong da Honori Pandam
YK Diren JCLPS की अनौबा कन्वेनर खनख्रे अखोई हिरमदम असि कननबा होनबदा अखोई मसेलगी मरक्ता वाखल तानमिनबा मथौ ताई धिरेन लालहौ मसेन खुद थोकनबदा अनि सिरे अनि सोकले मियामदा खुदोंग चादबा थोगलिबा सि हंथानबा PWD अमदी PSED खनख्रे थौना फबी ममा अवार्ड लांथोकलगनी WAC बेबिसनागी JSC ना गवर्नर उनख्रे मेमोरेंडम पिसिनख्रे विक्टिम फैमिली की स्टेटमेंट असि CBI दा ओइना पिहलगे सेट लाइंगाक थाजद्रे JSC रिम्स जेनिम्स असोइबना थले NRFM मिलाना कसादसु मितई मयेक तंबिख्रे पाउजेल मणिपुर पीपल्स बिल सनहंदना थंबा हाइबा सी लाइबक थीवनी YK धिरेन बेबिसना मिसिगी JSC ना गवर्नर उनख्रे यानेखिबा वाफम सिंह अयाम थबकता ओंथोख्री ज्ञानेश्वरी नोंगमई कामनबदा उतलागी कादर अनि सिरे WRD की रिटायर्ड CE री-एंगेजमेंट तौनबा होनबा कोर्ट की डायरेक्टिव वायलेट तौनी कंगलेपा की मैरा चीफ मिनिस्टर सिंदोकपगी वाफम यामना लाफना लेख्रे अथुबा मतमदा मंत्री मंडल होंदोक होंजिंग तौगदौरे JCLPS की कन्वेनर YK धिरेन ना ओइख्रे JSC ना गवर्नर उनदुना बेबिसना की मिसिगी केस CBI दा सिननबा तक्सिनख्रे इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा स्कूल सिंगदा फ्री प्लास्टिक जोन ओहेननबा थबक पाइखतकदौरी सामांग सेंग तकवा थिंगद्रबा अमदी पोचेगी ममल चानना लेप्त्रबदी अकनब खोंजंग संसिनगनी नुपी समाज सिंगी ट्राइबल लालहौलुप अनि खुद थोकनबदा अनि सिरे मरी सोकले लोइसलपदा मरुइबा पाव अमुकहना अहानबदा ngasi gi maruiba pawsing pijari स्टेट असिदा मणिपुर पीपल बिल चनहनबा सरकार असिना होनरी हाइना चीफ मिनिस्टर एन बिरेना फोंदोख्रे स्कूल सिंगदा फ्री प्लास्टिक जोन ओहेननबा इम्फाल वेस्ट डिस्ट्रिक्ट की मनुंगदा लैबा स्कूल सिंगदा थबक पाइखत पहौरगनी हाइना ZEO जोन 1 सुसेटा कुमुकचमना फोंदोख्रे उत्ला अमदी LTT की लानमी मसेल नोंमै कापनबगी थौदोक्ता उत्ला की लानमी अनि सिरे मरीना सोक्तुना लाइकनख्रे बेबिसना मिहात कमरी लेनना सेम की बात JSC ना मणिपुर की गवर्नर डॉक्टर नजमा हब्दुल्ला उनदुना मेमोरेंडम पिसिन बगल लोइनना लंगला लंजिन पुथोकनबा तक्सिनख्रे ngasi gi onadi manipuri paw matang sida loijare mieng tabi punamakpu amuk kana khurumjari